Asumna Rajan gi teamna Rehan bu phuduna mayumda puraklei phara thoraktuna yeng Rehan hingduna leiramba aduda wakhal khara phathajai asumna farana mayam gi damakta biar hairi Rehana plane dagi hijack tawgadaba asida misak amasu darkar oiri masya nupi no oigadabani aduna farana ohelase family gi matter di family da dum ohelase masya aigi opinion ne makha tabadi nangonda leire nang pharabu thajaba natra Rajanna farada kiss ama tawduna nangondagi hena thajai hairaklami asumna Rehan amadi Rajan gari tongduna laklaga Manish Asar gi family sek tawba laklei Manish Asar hariba nupa asi pilot ni somdana Musada Rajanna call tawraklami Musana diamond kadai da leikrage haina hairaklami Rajanna bye small problem ama leire Musana nangi diamond do phanglaba phangdriba adu khaktama khumlaklo hairaklami Rajana nangonda diamond do soidana phangani aigi mateng khitang di pango hairaklami Musana Istanbul da laklo aduga aiga nanga phaminaduna akupa wari khara sasi hairaklami aduga tungda kari tawsige haibado phaminaduna khanasi hairamlaga pol adu thamkre somdana Rehan Mumbai gi deputy director UK gi high commission Simon Jarvis gi da mahaki khongloi nupi amaga laktuna check torami aduga tumina room da changlak suitcase amakhak sense tawtholami hariba suitcase sense tawbagi wari asi matung taba movie gi sinda maram yaurakhini somdana Rajan Turkey gi Istanbul da Musa unaba laklei Musana ai hojik nangsa thaja sira thaja roi sira haibado ai khanpham khangdre Rajanna aroibu oina aibu amuktang di thaja biu masigi timing sidadi aikhoi partner oigadabani Musana su yaduna 50-50 hairaklami somdana Rehan mayumda laktuna theliba photo do yengduna lei tanja aduda mapa laklami Rehana masiga chap anaba photo aigi dasu lei baba nang ningching libra aina angang oirikanda park da ice cream chakhibado nangdi mado chaning de haiduna chaw yakhide madugi nungai bado ai hojik su kautri nangi pocket dagi paisa huralduna lokthokibado mapana hojik chawra phawba pocket dagi huran khibado adumak tawri natra Rehana baba nang hojik phawba aibu thajadri natra mapana aidi hojik ahal oire adubu afaba mi haibasidi thapna leirasu aduma khangadawani aduga kaning leiba mi di phanayam nangna leirasu masak khangba ngamdawani Rehana ai nangna aingonda khalido change tawba ngamdre adubu hairisini aisa nangi ahingba nasanu pani mana nangbu karigumba khudong thiba amata thoaloi asum hairamlaga Rehan satkre somdana Bikram Redsan gi maramda yengduna lei nakanda Zada khoi wari sanabadu tai Zadana Redsan dong asidi gemununa London da pukhrani hai Bikram changchelaktuna Zada nangna huji harido karino Zadana sir aikhoi gi tension se loina farani gemununa ngasidi Redsan do London da pukhrani e nupa amaduna gemunu do wakhal na ngawrobane huran bagi paukse tabada mangasi Skyfly 311 da satkrani Bikramna kari haiba ma commercial flight ta satkadoribra hairise nupaduna hoi sir magi private plane do problem khara leiri hai Bikram yamna phingna akhoi hojing mag airport ta satsi hairaklami Rehana akhoi da atopa amamuk apangba siga dore asumna airport ta satkre Bikramna mana Redsan se art center dagi huran basya fail oikre aduna mana Redsan se makha dagi natabida sky dagi oina huralage khankre aduna na gemunugi flight to mahakna problem le helido aduga commercial flight ta sana naba sem sari do mahakna thon banga tani mahaki pre plan ne mase somdana Rehan Rajan Salim Farah flight kidamakta airport ta lagle somdasu gemunu su yoksilakle nupa ama sangsilaktuna masigi flight sida Redsan gidamakta special security arrangement sinbalangba ready oire hairaklami aduga Redsan asisu plane asigi yamna secure aba ball amada thamle aduga masya M15 London dagi okhrani hairaklami gemunusu okay hairaga commercial flight aduda tongle flight manungda mafam chana phamnei Rajan gi team su phamli aduga gemunu gi team su phamli
सोमदना एयरपोर्ट बिक्रम की टीम दु गाड़ी थौजिलगले अदुगा चेंसिलक्तुना मखोइगी आईडी बु मसक ताकली अदुगा फ्लाइट तु तमना चंगसिलई अदुबु उपाय लेते टाइमिंग न याददुना फ्लाइट अदुदी पाइबा होख्रे बिक्रमना रेहान की फोटो दु प्लेन दु की सिक्योर नेटवर्क की कुथांगदा केबिन क्रू दा थाखिनबा हाइरमी सोमदना केबिन क्रू सिंगदु थारंगलिबा फोटो सिंगदु येंगनरमी अदुगा मिसक असिबु यावब्रा हाइना चेक तौबा हौरगलमी नुपीदुना सुमना चेक तौरकपदुदा सलीम संगसिनदुना स्क्रीनदुदा येंगली फुक हगोतुना राजन की नाकता चंगसिलक्तुना पाव पिरमी राजन हौगलक्तुना रेहानदसु पाव पिरमी राजन अदु अलार्म द नमदुना केबिन क्रू अमा कौई केबिन क्रू अदु लाकपदुदा रेहाना केबिन क्रू दगी स्वीप कार्टु हुरानख्रे अदुगा संख्रे असुमना रेहान कार्टु की गुथांगना महाग पोचै थंफम का अदुदा कुमथरकले शेखरना बिक्रमगा वारी सानरमे शेखरना होल प्लेन चेक तौरे अदुबु रेहान याउद्रे हाइबगी पाव पिरकलमे बिक्रमनदी महागतो प्लेन दुदा तोंगमनि हाइरकलमे लंदन दा यामना थुना कॉल तौ आई स्कॉटलैंड दा लैंड तौरगे हाइरकलमे रेहान अदु पोचै थंफम का अदुदगी फाउदोरकले केबिन क्रू नुपी अमना संगसिलई रेहाना प्लेन सांगना तोंगबगी स्ट्रेचिंग तौबनी हाइरकलमी असुमना फरादु लाकलो हाइना इंगित तौरमी फरासु मिरक नारक येंगदुना संगसिलई अदुगा केबिन क्रूगी ड्रेस सेटुना थोले असुमना थोरकलगा कॉल वाल्टर हाइरगा गेबुनुदा पिसिली गेमुनुगी टीम अमदा सुपी अदुबु सिक्योरिटी अमदी लौहौद्रे असुमना गेमुनुगी टीम सिंग अदु लोंगा तादुना तुमदुना लेख्रे हाइबदी पिरकलिबा कॉल वाटर की फी अदुदा वांथनबा पोट यावरे हाइबसिनी ngahak leiraga gemunu gyan tarakuna masada yamna nungaitre asumna mateng pangnaba koilau laurami mahaki timsing adudi wanthaduna taduna leiri cabin crew du sangsilaktuna gemunu du yengsili asuna doctor koroki haiduna satkre asumna doctor rustam gi nakta cabin crew nupi adu sangsilakli aduga emergency asibu mateng taunana hairami adubu maduda doctor saduna leramliba misak ase rehani asumna गेमुनुगी नाकता चंगसिलकले अदुगा मसा पाइदुना चेक तोरमी अदुगा मसादा पाइदुना नाब्रा हंगलमी मबुकदा सोकलुबदा गेमुनु अदु यामना कन्ना लाउरकलमी रेहाना केबिन क्रू अदुदा लेंडे तौगदबा पुंग क्याम वालिबगे हाइन हंगलमी केबिन क्रू नुपी अदुना पुंग अहुम मखाइरोम वाली हाइरकलमी रेहाना आई कैप्टन गा वारी सानगे हाइरकलमी नुपीदुना ओके हाइरगा रेहान अदु कैप्टन की नाकता पुसिलकले लैरमलिबा कैप्टन असे कनासु नते प्लेन तोंद्रिकांदा रेहान अमदि राजन सलीम मखोइना फैमिली चेक तौखिबा मिसक अदुनी कैप्टन कई इमरजेंसी लैरगे हाइन हंगलकलमी रेहाना डॉक्टर सादुना किंग गेमुनु असे एक्यूट अपेंडिक्स की प्रॉब्लम लैरे मासे मतम साना ऑपरेशन तहोद्रबदी मनुंगसिदा अफबा ओइररोय मसिना मागी पुंसी लुइखिबसु याय अखोई हौजिमक लेंडे तौसी मसिदगी ख्वाइदगी नकपा एयरपोर्ट से कदाइदनु हाइरकलमी कैप्टन अदुना मसिदा ख्वाइदगी नकपदी इस्तांबुल की एयरपोर्ट थनी अदुबु मस्या मिनिट कुनमुकी ममांगदा हेंदोरखरे हाइरकलमी रेहाना फरे अदुदे अमुक हल्लगा थौरो मफम अदुदा अफबा सर्जन अमसु लैबनी सेंट थॉमस हॉस्पिटल दा डॉक्टर इब्राहिम रामसे कौबनी आइगा मागा पर्सनली खंगनै हाइरकलमी प्लीज कैप्टन मसिना प्रिंस असिबु कन्नबगी अरोइबु उपायनि हाइरकलमी असमना प्लेन अदु हंदुना पाइननबा सेम साख्रे शेखरना बिक्रमदा कॉल तौरक्तुना पाव पिरकले इस्तांबुल की एयरपोर्ट प्लेन अदु ताननबा सेम साख्रे हाइरकलमी बिक्रमना व्हाट शेखरना सर प्लेन मनुंगदा अपेंडिक्स तौबा प्रॉब्लम लेबा यावरा माले हाइरकलमी बिक्रमना सिट शेखर टर्की की पुलिस याम थुना कॉल तौदुना अदुगी प्लेन अदुदगी मी अमा फावबा चखाइखिदनबा पाव पिखो हाइरकलमी जगह अदुदा खुलाई मतिक चाना पाइबा मी म्याम अमा क्वेश्चनदुना प्लेन अदुबु क्वेश्चनदुना थम्मु हाइरकलमी शेखरना सर अनाबा पैसेंजर गिदु अखोइना एम्बुलेंस अमा थौरांग तौगद्रा हाइरकलमी बिक्रमना मधुमगनिने रेहाना पामनिसे माना मधु पुंबा लोइना सिलिने रेसंदो हुरानबगिदमक्ता हुरालगा नाथोनबगिदमक्ता मांगना प्लान अदो सिल्लिबनी सोमदना कैप्टन अदुना लाउथुरगने आइना खोइगी कैप्टन अखोई हौजिक इमरजेंसी अमा लैबना इस्तांबुल एयरपोर्ट लैंडिंग तौगदोरे याम थुना अखोई लैंडिंग तौरगनी अदुना मिनिट 10 गी मनुंगदा लैंडिंग तौननबा हाइरकलमी रेहाना आई अमुकसु कैप्टन वारी सानबा पामी हाइरकलमी असुमना कैप्टन की नाकता लागले
Rehana cabin crew nupi adubu Geminubu yengsinaba thadokre Tanza aduda Salim changsilai aduga phone da video ama yenghali Madudi captain aduge family adu gunpoint da leire haibasini Salimna nangna makhoi se save ohenba pamlagadi plane se airport ta land tawdabida mafam sida tawgadabani haireklami aduga lende tawgadaba jaga adu ulaklami Captain aduna masidi Istanbul gi mayai chabuktani haireklami Rehana nangna hairido summe haireklami Captain aduna noibu ngawrobo plane bu city manungda taw hairisibo noina maipum khudemak se loina hatpa pamlibra noina pamni se plane se nokhoina hijack tawre haibasira please madu tawgono madu afaba khongtang natte Rehana aikoi terrorist natte adubu mikup kharadi family gi damakta khallaga afaba misu phattaba oirakpa yai aina hairse taw aduga kana amatada karimta thoaloi nangi imung manungsa asokpa amata lehloi captain adu Salimga manungda changlai pilot nupida ubliba mayam ado loina lokthoi captain aduna aikoi gi land tokpham se mafam khara honggadori aikoi mafam asida landing tawrasi masina tana atai option amata lektre makoina aigi family bu punna phajinduna thamkhre haireklami nupi aduna yaramde adubu Captain aina haibasa masi khatamak tawru haireklami asuna plane adu tanana basinkre somdasu Vikram airport yaurakle aduga security gi section tharang leinabagi maramda wari sanarami tanza aduda nupa aduda call tawraklami aduga plane tagadaba mafam ase change tawre haireklami Vikramna what nupa aduna plane sa Istanbul gi middle da oina tagadawre haireklami Vikramna what kadaidano plane ta adoisibo city gi middle da Somdana Musagi team adu laktuna plane tagadaba jaga adu section tarang tawduna lei captain aduna yaningda plane adu tanana basilami Rehana captain aduda Istanbul gi Central Park mayaida tanana hairami mafam ase 40 meter park pa aduga 800 meter long oibani haireklami masya aphabadi natte adubu nangna masya phanana basillo haina captain aduda hairami somdasu Vikram su mafam aduda tamna langnana basille Somdana Rehan amadi Rajanga pochai thampham ka aduda kumtharakli aduga ration hapiba bab adu younaba sangsilakli Somdana passenger sing adu seat belt phajananaba lauthoraklami seat belt loina phajinnarami Somdana Rehan magi haijabi tawduna bol adu hangdoknaba silami aduga lok ani de hangdoklami plane adu taba horaklami mayam adu makok amaga thengsinarami Gemunigi security du tanza adu da changsilakle Rajan ga phunarami adubu Rajan bu security aduna phudatlami Rehan makhata na lo khangnana bahonai plane adusu landing tawba horaklami Rajan phuram laga security nupa adu Rehan da onsilaklami asomna security aduna kinna thinbada Rehan gi machine adu kaikre asomna makhoi ani sangduna nupa adubu phudatle plane adusu lairamba nakanda hauba using thomdatuna makhada taba horaklami Rehan kanna honaduna bol adu hangdokle aduga Rajandar ration adu pirakle aduga makhoi masigi plane sidagi kumtharaktuna paktugi mayaida leiba tunnel aduda kumthaduna senkhre Vikram amadi magi team su yaukchalaktuna plane adubu koisinduna thammi adubu plane gi makha thangba sarokta mi kumkhibagi kairak leiramba adu ubada Vikram heart kaire haibasini asomna Vikram maning handuna chatkre Rajanda Musara call tarolami aduga ration phangmagi wish piraklami aduga hojik nang pothaduna leiranu aiga nanga hojikti partner oirabani hairamlaga call thamkhre Faragi nakta Rehan changsilai Farana Rajana haiba chumle nangna ration sa huran bangangani haibase Rehana masigi timing sidadi ai itomta natre aigi partner su khongloi oiribani haireklami Farana aidi huran ba nateko Rehana ado nangna di khangdaba nangna di udaba kanagumba amagi thamoidi nangnu hurale haireklami Farana ado hojikti kadokche haibano haireklami Rehana hojikti goodbye haibagi tanza ado yorakle haireklami Farana goodbye Rehan haireklami Rehana aingonda goodbye haigadaba natte Rajanda goodbye haigadabani haireklami Rehana aina nongonda haikridudi ration su aduga nangbu su huduna pugani hairamlidudi Farana Rehan nang madu tawgano Rajana nang amade aibu punna hatkini haireklami Rehana adudi nangna aibu thajabadagi hena Rajanbu kibana hele haibasinena
Rehan adu Rajan gi nakta lagli aduga babagi charity gi paper ni hairaga pirami. Ai nang haiba thabak loina tawre. Haujikti nangi turn amung lagle. Autograph EBU hairaga se adu pisili. Rajan hoi hairaga se edu da mahaki sign toksili. Adubu se edu pirakpagi mahutta wine glass aduna nallaga thami. Drink tawkhise hairaglami. Somdana Salim su nongmai ready tawthuna lay. Rajan na se drink simitangdi thakpadi yaidana. Aikoi mai pakpagi damakta. Asumna Rehan wine haiba laklami. Rajan na tasengmadi masya nangi aroiba mai pakpagi oigadoriba wine glass ni hairiglami. Rehana ai wari ama lige taw. Lion amakhak jungle amada leirami. Mana luna chana tawba lamhui amasu leirami. Salim da yeng. Nongmadi Lion aduna khangle madudi jungle asida leibak manungda sanalupa na pek thana yauraba upu ama leire haibasini. Jungle aduda yamna haithoi singthoiba rabbit amasu leirami. Lion aduna rabbit adubu kauraga hairai. Laibak to khotolaga sanalupa yawba upu ado aingonda piu hairaklam. Natrabadi nangi family tumna aina loina sathokani hairaklam. Rabbit tunasu hoi hairaklami. Asumna makhoi ahum haujikti jungle dugi treasure leiriba jaga adu yorokle. Aduga rabbit da haujikti treasure ado phangnawgi damakta laibak se takhwaiduna upu ado aingonda piu hairaklami. Asumna rabbit aduna laibak adu takhaiba hori. Adubu yamna kuirabagi tung phawba rabbit ado sungthok tholaktre. Thawai waraba lamhuidudi nakanda leiba lektudagi ising thaktuna awaba khangli. Matam asum haukhibana lion adu thawai waba horakle. Aduga tawriba komaduda mahak masamak songthare. Aduga komaduda songtharaba matamdadi sanalupasu amata leiramdre. Aduga ributusu leiramdre. Tanja aduda lion ado huisel khongba matarai. Lion do yengkhalakpa matamdadi rabbit ado mathakta leptuna leirami. Lion do launa khongduna hairai. Nang mathaksida kamdongna leiramribano. Aigi sanalupadi kadai. Rabbit aduna chanadi sida leire tu haiduna upu adu ulakle. Lion adu sauna ai acha jungle asigi khwaidagi powerful leiba ningthau amani aina nangbu soidana chathoklagani hairaklami. Rabbit aduna noklaga nangse power yamna lei. Adubu nang ko macha ama phawba tawbudi ngamde. Nang kom asidagi kakhalakpadi yai. Adubu nang ningthaudi natre. Salimna ado nakanda leiba lamhuidudi kamdau khraba haina hanglaklami. Madu hanglamlaga Salim adu thakliba wine adugi maramna oiraga mahak wanthaduna takhre. Rehana mana thakliba leki ising ado poison chenbo irambana mahak sikre. Haibadi Salim poison jawba wine thakle haibasini. Rehana lamhuidi satkre haujikti ningthau khaktama ngaisilakle. Rajan ai khangi nangna kari pamage haibase. Aina resan sa nangonda piraga aigi family bu nangondagi lapthoangani. Ado aina masya thohallaroi. Aina art institution dagi resan asya huran basya fail oiroidaba. Adubu aina art institution aduda karigumba amata thoanba aina pamde. Aina masigi thabaksa India gi mapalda tawba pambagini. Aduga Istanbul gi aroiba khongthang suni. Mado nangi partner Musagi city dani. Aina nang amadi nangi partner Musaga nanga lainaba relationship sya aina phajana munna khangi. Musada hojik lairido asengba resan nate mado fake ne. Fake oibagi wari lirakne. Plane manungda aikhoigi silent partner Simon Jarvis yauri. Asumna Rehan amadi magi partner nupi duga Simon Jarvis UK gi High Commission gi mayumda laktuna suitcase change tawbagi wari adu amuksu uhalakli. Masina taklibadi UK gi High Commission Simon Jarvis ka branch samanaba suitcase ama Rehana sisinaduna mayumda lona changsilaga suitcase ado exchange tawthokpani maramdi maduda asaba resan ama hapsilaga madugi suitcase ado Simon Jarvis na puhallaga magi suitcase ado plane ado haphanabani maramdi plane adu da leiriba check tawnaba mayam aduna Simon Jarvis manungda yauriba pot ado scan tawba matamda magi bag manungda magi suitcase manungda yauriba posak ado taade maduna maram oiraga Simon Jarvis ki suitcase adubu sijinnanabagi damakta makoina plan asya silibani makata na mamangi singi wari lirakli. Plane manungda Rehan matomta pochai hafam room aduda kumkhibagi matang adu tanja achida ulakli. Tanja achida utliba sin asina Rehana Simon Jarvis ki
suitcase-tagi pack ration du loktholaga balda yauriba asengba ration aduga exchange lokthokpagi sin asini aduga asengba ration asina Simon Jarvis ki suitcase manungda hapsinkhre aduga fake ration asina asengba ration na yauramliba bol adu hangduna fake ration asi hapsinbagi sin asini aduna musagi nakta leiriba ration asya fake ration ni haibasini somdana musa expert kauduna ration adu check tawri nupaduna nungthangna thombada phop launa kaikhre musa mai hauna sauri somda surajan mai hauna sauduna rehan ga phuna bahorlami kanna phuna rakle rehana rajan bu yamna thina phurami aduga punnana thami rehana churup machai ama langsilakle aduga goodbye hairaga satkre adubu mahakna thoktrikanda room aduda leiriba gas ki pipeline adu mahakna thadatuna thamlamni maramdi mai kitang sakpa matamda gas adu pokhairaga makhoi punna sinanaba plan amakhak rehana sinduna thamlami tanja aduda musa adu rajan gi nakta changlakle leiramliba style adu ubada ngaglami musana nangbu mana amukasu apangba sire natra aduga mahak sienkhre natra rajana ai khaktamak nate mahakna apangba siramlabise aikhoi anini rajana gas pipe free kamduna leiba adu munna yengi musana surup machai matari du ui musana ado ngasidi nang khaktane sigadori base rajana ai khange ai hojik karimta nangonda haiba pamde karimta su hairoi aduga nangna aibusu hingna thamlamlaro haibasa ai khangi siru tu paikhatli aduga mayada siktuna lei adubu siramdai simadi masimadi ai darkar oi mahakna haningliba asi surup masai asya sananaba mekhet pida u haibasini musana magi security amada mekhet pinanaba order tawrami asumna rajana surup ado bai samkhilakle musana aiga nangasya yamna kuiraba yamna all oiraba relationship amakhatani leiribase aduna nang aingonda aroibo oina kari haiba pamge haibato aingonda hairo rajandi yamtana surup thakli see you on the other side hairaga mai saklaba surup ado gas leak waridu da kapsili aduga banglongna pokhairak-tuna makhoi loina yaukre haibasini mathangi sinda uliba asina rehan ase bike ama thoduna leiba asini London dani UK High Commission Simon Jarvis ki room da rehan adu lona singak-tuna suitcase da yauriba ration ado tumina lokthokle News ta blast amana maram oiraga India gi aphauba art collection rajan aulak laikhidre haibasini mahak ase wall gi underground ga mari su yamna leini haina haireklami rehan gi mapa adusu news adu yengduna rajan aulak siri haibaki pau adu yenglami abhi mapa gi manakta sangsinduna mayamana aikoina kari su thoktrikanda phanana baloina silamle haina tamlami mapana ado manadi numit aduda aingonda kari su hairamde haibasini mathangi sinda aikoida uhliba asina rehan amadi phara nungsi panthung yori haibagi sin asini rehana mafam asida piklaba yum alma leiraga aikoigi isa aniga nungayai phana leirasi haina hairamni makhoi anina wari sanarikanda nakandagi bikramna urame rehana su bikrambu ui Bikramna glass thangalakduna sears tawraklami tanja aduda rehan khoigi mamangta mi khara chatkibagi marum aduda rehan amadi faran punna mangthokre Bikram ngangna yengduna leihawi asumna the has continue thaduna phajaraba movie asisu luisin kre